Ngasinumidaw waram phongkiba tungan Manipuri sifungsing amasung thokiba thawdaw wathoksingdagi maruoibi ipausing mayamda thamjagi ahanbada Kangla Pawgi editorial mayamda thamjagi Waroisin leitriba makhei Luba henjilakhini State asida kuki amasung mitay ani himarakta thokriba sahi ama helaba wathok asi India government amasung state Leingak na Waroisin puraktana makha sathanduna leirabadi Leingak ki phajapham leiroi wathok asi matam sangna sathanduna leiriba makhei nakalani gi miya marakta misimina yawa thoningdaba thawdoksing tholakigani loidana center amasum state asigi Leingak rongi subli pairiba lusingbasingi mathakta miyamgi pendaba madi yaningdabigi sang hengalaktuna Leingak ki mayokta miyamgi khongjung amasu kholaw law nongmunomigi hengalaktuna Leingak amadi miyam anigi marakta muknabigi thawdo wathoksing thokpa hengalakani thawdo asi tholaklabadi Leingak leibigi wantok leirak loi haujik thokliba wathok asigi Waroisin puraknaba India government gi lusingba prime minister amasum union home minister na khulai thuna Waroisin puraknaba honafam thoi wathok asigi Waroisin puraknaba honabada chief minister dagi lauthokiba unified command gi chairman amu hanna hanjin hanbaga iroinana ahenba mapangal sejina hanba mathaktai loinana India government amasum koki kulai paiba singani gi mathakta suspension of operation su handonaba state na central government da thangat khiba wafam mafam khangdana namsinduna thambagi mahut laibak thugaina ba hotnariba sing terrorist ni amadi ngamkhei lana salakpa immigrant migrant kangbu ni khanglaba phawba su withdraw tawduna makhoi singa si laksinduna logeba pifam thokpa serak pibigi thawrang lokhalu thawrang asi lokhalabadi wathok asigi Waroisin purak pok ngamgani loinana Leingak ki mathakta miyamna pendaba madi singnaba leirakhiba khudima kokhanba sungamgani wathok asi center amadi state ki Leingak rongi subli paiba lusingmasingna miyamgi pungning fathana bani haiduna ngihak ki oiba manada buwapam singda oida padaba thajaba piba madi adu tawni ada tawni haibigi mahut lusingba ama oibigi singa khutka manana thabak tawba matam hoide thumngaknaba thamba paramilitary force singi maraktigi koki terrorist singi lanjangda sagotuna Manipur gi apunba saktam thugainaba amadi mitai hatpagi thabak sathare haiba khanglabasu karigidamak makhoi singadugi mathakta logwebe action lokhatribano koki terrorist singna makhoi gi mitmangda mitai khulda nomai kaptuna attack toba madi hatpatupagi thabak lisang sina satharakli thawong adu khulnga kriba madi lalgi maisrang mayunariba singna security personnel singi mapamda nakhoi leina criminal singadu control toba natragana fadriba karigi no haina wakalubada makok thongbo singi yathang order fangdi haiba yamna laiba pakhumna lal asida India government gi lusingba sing laktuna ba yawrabra haibagi wahang leidi amaromda terrorist singa Indian security gi akaknaba force amagi personal singna koki gi bunker da punna leiminaba amadi mitai sing attack tawmina bigi khudam sangdam drone gi footage tagi ikhang lab leidi masita fawba India government gi maikedi gi makoi gi mathakte action lakotana leiriba si wathok asi laktuna bu wathok ni haina lawredabagi maram laite loinana state Leingak su withdraw tawbagi lawkhiba warep central government lankhatkhiba do central government withdraw tawbagi firep leitri haibani masimangna makoina leba asi gi mathakta landa aduna kham thengba war crime sathabada su handoktabana makoi gi mathakta khut thaba yadi amuk hai thawdo asi kanglup ani gi marakta thokpa muknaba thawdo ungni haibana singba ngahak ke bu wafam sing phongdoktuna India security forces amadi foreigner kuki terrorist singa laktunaraga mitai miyam gi mathakta genocide chathaduna furup asi muthanaba hotnarabra haibigi singnaba lebedagi Maraiba ku thamoi singna nungsijaba Manipur gi miyamna maraiba ki apunma ngaknaba lal ngakpigi thabak chathriba sida ayat apan piriba Indian security force gi mathakta khosawnaraba miyamna khutharakpa thoklabadi kari phibam oirakkatoribagi haibisini nadringaida section lu narabadi khulai thuna leihu anaba henjilaklaba matamda layenglabadi awabagi masakni haiba Kangla Pawgi editorial memli special content moina memli makhatana thamjari makhasa tharakpoina pawning khol paukseri gi maroibi I pauksing memna thamjage koki narco terrorist na ngasisu jiribam gi Bhutan Khan khulda mitegi yum ani tumna mai thadokre amaromna apul torokli Jiribam district ki Borobekra subdivision ki manungsana leiba Bhutan Khan khulda koki lamen tuhen singna ngasisu mitegi yum ani tumna mai thadoklamne hairi thawdok thokhamdagi pauksi esina phangba pawgi matungina koki militant sing aduna tumna mai thadokraba mitegi yum ani edu Bhutan Khan dagi senjam sanatoma sei khumfuga mathu apokpa lekhidraba
senjam kalasa namadi wahengbam moina babu sai humpu apokpa wahengbam koloni ni koloni gi yumni thaudo odu ngasi nungalam dai pung ani khra helak padu wai thoki ban hairi thaudo odu thadokraba yumbu housing jiribam da hangba relief camp amada tangjafam laudun leiriba senjam sanato man hai ma ki yumai tharam le haibisi ngasi nungalakpada pau tarakani numit khrani gi mamang irang fatre haiduna Assam Rifles ki personal singna background gi miyoi kya puraga lakpa duda Bhutan Khan dagi puthorakhi bani khudakta yum thadolaga thawai hingna bigi damak lakpana yum gi polam sasan firol amadi phauseng punamak hondoklamde hausi aikhoi gi ni haibada seli sari ba polam asina tana kariguma matalitri Leingak ki meke digi hausi phawi oina karigumba makal gi mateng amata pangba letri matau karamna Bhutan Khan da sangduna khunda leita gadagi haibisi khanmada awaba moire Bhutan Khan da leriba mitegi yumasi masingyamde maramaduna Leingak athubada miyeng sangduna masak thokpa khongthang khara lakhot aningi haina sanatom bana makhatana phongdorakli amaromdana apel torokli Ziribam district khunda leita minariba kanglup khudimakna wari sanaduna mausa gi tangdu leita pa phibam hanjalaknaba ama toina khotna minasi haina Ziribam assembly constituency ki MLA Usabuddin na miyam da apel torokli Ziribam gi Sonapur da leiba MLA Usabuddin gi yumda ngarang pangthokiba pawgi mitpamamada waphamasi phongdokibani Magna makha taradun hai mamang sai gi me ahum dagi thokliba irang asida Ziribam district ki oina tungan bakanglo ki lusingba singyawna semgiba peace committee na tangdu leitana leina bhona duna lakhi laibak thibde haukiba tang taruk tagi district asida oina kriba tangdu leita da bi phiba masi yamna laibak thibani hai kenasu paw sida makha tana phongdorakli atopa pawmana pawmi singna legal reporting ama piba matamda case ama ki process sa tharingai manungna paw Fongloi Pawmi singna legal reporting ama piba matamda case amagi process sa tharingai manungda paw fongloi dabani maduna miyamda lana satkinabagi masa ama oihelli haina Hindustan Times ki legal editor Udkas anana phongtokre wapam masingasi High Court of Manipur amasung Manipur State Legal Services Authority Masal san sinduna challenges in legal reporting and the role of media haibi hiramna nom gyeba khananainabagi thoramama High Court of Manipur gi judge Lansa Hall pangthok thorama man phongdokibani khananaina badu resource person when sarup gyakiba Udkars anana makha taradun hai miyam da asing ba asum report sing pina bo hona bada pawmi sing gi thaudang yam sawi ko na thadorak ba sirol sing da pawmi sing na public ta khangandringai mamang na court kamari leinaba singa paw faungnaraba matungda case khudima cross check toraba matung kupna yenglaga asum oire khanglaba matamda phonggadabna ki mapung fatriba case na tragana process sa thariba case ma miyamna khanganbada lara sakhiba yaba phibam leibana case mapung farba matungda phonggadabani case ma lusinna ba honabada stage kya lei permission na court ki oina seasonariba language singa sikhangana ba thabak thorong kya masu paikhatnaba sem sari haiken su Pausda makatari makasa tharakpo ina atop pawmna sora kaithil gi potham amagi mamangda bom amaleramle kaksung police station gi manung sena leiba sora kaithil gi potham amagi mamangda ngasi ayuk hand grenade amaleramle hari thaudo sigi matangna police tagi phangwa paw amagi matungina hand grenade adu ngasi ayuk pung mapalom taba du waida kaithil sanga du gi hek makha thangbada grocery gi dukan MD sauda ko ba miwemana ma gi dukan hangna ba tholak pada thengnarakpani hari bom madu amuba phi phataba amagi mathakta dukan asigi hek mamangi potham gi saruk thamlamani hari mafam madu gi miyoi singa bom ama leiri haiduna police ta paw pibiri police ki team ama mafam madu laktuna yengsilaba matung ngasi ayu pung 12 ge minute taraga mangarom tarak paduaida police na bom madu tek ta kaidana lakhi bom madu kanana kari gi damak mafam masir thamlam libano haiba hauju phabi gi oina chap chana khangmangamdri haina paw sina makhatari makasa tarakpo ina masamloshilakpo ina kangla pawdigi to papawmana Ziribam da CM na laktrabasu authority singna thabak to ina onthokpiyu ED1 Se Minister N Birena lakani hairaga ngasi pawba cancel tawduna leiriba sida Ziribam miyamna pamjabadi kariguma Se Minister na lakpidrabasu leiriba authority singna thabak to ina pangthokpiyu haina ngasi nungtil Ziri Development Organization JDO amadi United Ziri Youth League UJYL Lup anina sinduna JDO gi office pangto ki ba pawmi singa unaba amada JDO gi president E Diwana wafam na sifung to kibani mangna makhata na hakibada tha sigi tang taruka
mari lainana pauki mifam asi pangthok sabani tang taruki matungda jiribam gi mafam kya jiribam gi mafam kya yu mai sakpa maru oina lamtai khunau na singba aikhoi miyam na pamjabadi mai sak tun amanga ta thukraba yum sing nau na sabiduna lehenba barak circle da ladiba police station sing asi upgradation tawwa maru oina soto bekra jiri mukhamadi makabasti police station sing asi athubada thaba on onthokpa barak circle sida ladiba security gi fibamasi asuki matik fattaba sida mamangna memorandum kya su thajakri haina pena bo wafam su phongdoki hausi state force sing athuba matamda thamningi jiribam hospital asi maming khaktani doctor sing transfer tawrabasu jiribam da satningdi masi imphal da ladiba CSO sing na khanbiduna jiribam hospital gi matangna pressure khara su pihaningi maramdi imphal ga jiribam go yamna khene imphal dari tungan clinic kaya malai adubu jiribam dadi leite haki loisilakpada jiribam gi mapana gi lakpa CSO organization sing na mateng pangbibadu thakase adum nati oiraga jiribam da ladiba CSO sing na tanaraga tawbina ba masum media da phongdok matamda kara section na phongdokina ba wafamsu thamki hansu pawusda makhatana palakli pawusil loisilakpo na tentak pa headline so na mamna thamjage maira really secret hanak inau koki khulai paibis na jiribam district sa tharaki be attack adu yening da ba phongdok tuna amadi district asigi miyam na mayunari ba awa ba saiting na saruk yabu oina ngana numidang Bisnupur district maira gi khongsat ama sakre Bisnupur area apun belum na sinduna sakhiba maira gi khongsat aduda Manipur gi kudakta Assam Rifles lakokadabani security advisor from thadokadabani jiribam gi miyam na mayunari ba awa ba da saruk yari Beles volunteer Fabia Remedy Manipur gi integrity kai bi yaroi habin singba kholau kya lakhi amasum miyoi samha henman saruk yaduna sakhiba maira gi khongsat adu Bisnupur forest gi horaga thongjaw rok thong phaw sakhi haidi adu hausi koina di myam paw sumatang se lusinjarage amasum myam puna no ba update ngamina sai national sigi makhei du si myam somda makhata na thamjari